MLA Masa Ngakpadagi Leibak Ngaklunabagidmak Masagi Wakalonda Thangmaiban Assembly Constituency ke MLA ke Joykishan Masagi Escort sing Masagi Department Halhankhre MLA ke Escort personnel sing Thado Kibaga Mari Lainana Thangmaiban Leibak MLA ke Yumda Paugi Mifam Ama Pangthokre Paugi Mifam Aduda MLA Joykishan Paumi Singh Dahai Hauzik Manipur da Thokliba Kangluf ki rang ase Lakshin Naba Honabada Security ke awatpa Leiriba se Kharadang Oirabasu Mensinba Ngamnabagi Wakalonda Squad personnel Taranipan ase Handokibani Manipur lenga ke MLA Yankai Hauzik Fauba Kari Tauribage MLA gi Fam Konduna Leiranu Amade Fam Tado Ohaina Miyamna Taksilagli Basida Thangmaiban Assembly Constituency ki Miyam gi Awaba Madi Apambagi Matung Inna Thabak Khudingmak Tawgani Ching Amadi Tam Amato Oina Punan Nungsi Chanana Leiminaba Haibase Mahakisu Apambani Adum Oinamak geographically natraga politically Manipur Kaigadaba Leirabadi MLA gi Fam Dagi resign Tawduna Miyam ga Khongjang Jangsin Minagani Irang Laitaba Tampake Maru Oina Arvan area da Chaithokuna Leiriba security personnel sing Irang Leiba Chinyagi Mafam Singh da Punna Thazan Kinaba Honaminasi Ngasi Imphal da Lakadoriba Union Home Minister Amit Sada Chauna Thazabalai Amade Laingak Asina Honariba se Hena Kumang Chausinduna Tangdu Laitaba Punsi Ama Soidana Hanjilakani Miyam na Matam Adu Ngaiminasi Hainasu MLA na Makatana Fongdoki Agi conscience da agi wakal londa yang kumna khanjara kanda agi punsi ngakpadagi hena agi miyam agi praja micham praja ngakpan hena lui hebdu yauke huji leiriba tangdu leita da ba film sida agi saiti karimok to bangam jedragasu agi security personnel singse aina laingak ta mona surrender to jagragadi makoi no khom da deploy to gibda khachitang su mateng ojagadra khanbadagi aina tawjabani any phirep lawu matamda Aibu mai pan biriba thangman gi prasa myam se makhoi ayaba roga logani makhoi na tawroi ba thabak to madura ai fanthana tawni aduna thangman myam na pirak pa thodang do madura ai chap sana aina pangthokan punamak praja singtam no sinana leibe se gi pandamni adubu karigumba Manipur gi integration whether it is geographically or internal administrative separation lagtadi I will immediately resign from my MLA Public agitation is joined or sanction Gani have homes at Tamzagani. Chinabat and Jansida, Akoki, Ire Jasing, Punamak Kanmina by She, Nathan Atepalite, Aduna. Akoi Punabagna, Amato, Pangal, Kusam Naraga, Ire Paichas in the Kanmina Sea.